Manipur Top 20 News na tungan-tungan ba wala ba source hindi ko tsarga. Mata-matang di oiba maru oiba ipaw sing patukan khangam jai. Ahanbada MLA singda idabaki wakalon amatu yaude laisu katlaga. Ajaba wahay na miyamda utchaibani L Shyamna sumna phongdorkli. MLA singda idabat na panamba wakalon amatu yaude laisu katlaga chinda phajaba wahay haiduna miyamda utchaibani mikha polaba political leader singna Delhi gi yaka yenglaga thabak tawdagi ngasi Manipur kangkhong chairibani tangdu leitaba ingtapa Manipur ma ohenaba lamyanba irabona palamba manaba kunai wakalon aduna miyam khakda natana political leader singsu tung induna chatpa mathok tai haina lamyanba irabot ningsing thorom celebration committee gi convener L Shyam Kumar na asumna phongdokre wahum asing asi protection and preservation Manipur PPCM gi miyeng makhada lindok na sinduna press club ta manaba kunai amagi damak lamyanba irabot haiba timda lamyanba irabat na lekitaba sahi humdraga mari suba kumon thorom pangthokpa thorom mapu oina sau yaraduna mahangna sumna phongdokibani thorom asida PPCM gi convener oinam Pranjit advisor Lorem Banganbi Y Larik Laima Thoraisham Memcha Maibam Punimasi Lintoki ko convener ke Thoiba Maitei KH Gopen Luang amadi Y Tikena Presidium member sing oiki thorom sigi manung chana Presidium member singna lamyanba irabot ki photo da laichukat laba matungda minute ani tumina leptuna lamyanba irabot pu ikai komna bot ki Shyam Kumar na makata na haikibada lamyanba irabot ki punsigi miyeng amadi mahak na pamlamba manaba kunai amagi wakalon aduda lisangsit na ngasi phawba miyam na neniduna lakai mahak na pamlamba manaba kunai adu ekoina thabak oina untok haibasina maru oiri mahaki photo da laichukat pa kaktana thorom si pangthokpagi mapung oiba nate maangna Manipur bu chokotpa manaba kunai ama ohenaba pamlami adubu ngasi aikogi Manipur da leiba phim sidi yamna tangdu leita daba amadi kangkhong chaiba phim da leiri lamdam sida lamyam sina pamlamba wakalona miyam amadi political sing tong ninduna talam lagadi Manipur da ngasi oiriba phim si oiramloi maangna makhata na hakibada irabat matam aduda election mai paklaba miyam gi mahutni adubu Manipur mangkini khanbadagi mifam pangthokpada matam adugi lengangna mirot tahanki masina pirakliba paujel adudi ai isamaki khanbadagi di lebak kanbana fai lebak ki thabak tawuna maruni haibisini adubu ngasigi lepaksi MLA oiriba sing asidi irabat ki wakalon amata cendre makoi mikha polaba political leader oiduna leiri haina sosuna phongdokri makha tarpada apaba ngang sembada oja amadi mama pa singa amata oina chaminaba mathok tai MLA Radheshyam Mahai Roy Singi ahanba ozasi pokpadagi hiram khunimakta takpi tambiriba apukpa apukpini aduga Mahiro Singi ahanba skulna yumni maramasina afaba angang sembada oza amadi mapa animak thong manana chapminaba mathok tai haina hairok SG MLA Dr. TS Radheshyamna phongdokre wafam asi India lenga ki Ministry of Education na lepak sigi district khunimakta Jawahar Navodaya Vidyalaya JNB amamam thamnabagi panamda lokalapa khongthagi manungchana Thobal district ki district su ama hangdokkhibagi ayaba pirakhibaga loinana nauna hangdokba Vidyalaya asigi kumja 2025-26 ki session asigi hawdokpada sarugyatura mahangna suna hongdokibani handaki Manipur gi oina Thobal None amasung Tangkopi district ahumda JNV amamam hangbagi ayaba pirakhibani Manipur lengangna lepagi matungina Thobal district ki JNV asi hairok asigi manungchanba village number Chamaga Kungataret Yambemda Sanaba Mapam approve tawkre makatana anong building sagatri ba pauba temporary oina Hairok Part 2 gi model residential school session oina warepsu lenga lokhibi matung ina ngasidagi school sida session hawkibani nauna hangdoliba JNV Thobal gi mahiro singbu pungning thobatpa utuna ngasi MLA Radheshyam na sarug yaruduna makatana haikibada Vidyalaya asigi award apakya yengsinminabada mahiro singi mapa singsu achobo thogdang lominasi larik tambada mahiro singda awaba kaya mayok nahanba awaidabani mioi amagi mai papasi mahiro oiringai matamda mahaki khwaidagi hainajabadu karino khangbi bachangi nasi mapa oiriba singna angangdagi apamba karino khangdana lana chahinkhiba asina mangjabakya thengnari matam khodimakta mapa amadi oja singna amata oina chaminaba yamna mathok tai Vidyalaya asida matamatangi oina yamna toina oja amadi pasingi meeting pangthokpa matamda achinba kya lerabasu saruk yanaba honabiu haina MLA na appeal tawkli ngasigi thoromsiga mari lenana JNB Thobal gi ahanba principal Atom Kiran Kumar na phongdokibada district sigi nauna hangdoliba Vidyalaya si SC asigi MLA na yamna chawna thodang lobiba amadi SC asigi miyamna
thamo sing na mating pangbibana ngambani hai ki bagaloi na miyam na education da achoba miyeng thabiduna katokpa amagaloi na mating pangkiba singbusu magna thagat pongdorkli makha tarpada yamna nungai ta thodok amada Ritika Mudra Assam Tea Garden da langkhong ama da rep tawraba matung hatokuna nungsi haitana hatok pinamlaba aduga ama romdana BJP sarkarna 2047 da male pungnamakki khwaidagi chokhatpa oideni haiduna makhong pongna lauri lona khara paisa piraga khara nongmada nupi oibigi marphu mathakta rep case mayaknari aduga amuksu one religion haiduna Hindu oinaba hotnari aduga amuksu masa gi lainda maram oiraga mioi kya amagi punsi hatokpa laikai tanthokpa yumai thabiba asigumba charangnaba langtatnaba mayam asina matau karamnano malemgi thakta chokhatpa oidoriba lepes religion gi mingda mi hatpa yumai thaba asigumba thabak toriba country du thainagi wakhal yamna cheli aduna chokhatpa yamna tapkini asumna social media da phongdorakli makha tarpada nupisingna akiba thadukuna isada leiba haitoi singthoiba uthokuna leipak sembada saruk yaminasi haina DC Hana Kamaina asumna phongdokli swastha nari sankat parivar avian gi manungchana Thawal gi district administration gi mijeng makada district health society Thawalna district asigi tungan ba mafum kyada health camp tathudna lakpagi saruk ama oina ngasi mega voluntary blood donation ama galonana mit amadi yagi free scanning camp ama chanpamta leiba all backward classes and academic development organization AVCEDO gi office complex na pangthokre camp asi district health society Thawal Red Cross Society Thawal district branch AVCEDO Thawal gi Scarlet Eye Care and Contract Lens Clinic Wangjingda leiba AI Dental Clinic amasung Khangboki Likla Dental Clinic ka khusamaduna pangthokibani pangthokiba camp asida Thawal gi DC Hana Kamaigi MODY Nucal Red Cross Society Manipur State Branch ki Managing Committee ki Chairman Narendra Ningomba Red Cross Thawal Branch ki Managing Committee ki Chairman Dr. KHH Manglemna President Members sing oiki DC Hana Kamaina Thawnga mari lainana phongdokibada Manipur Kunaibu nupi oibisingbu ikai khumna bagaloinana awang mathakta pukatnaba aikoi pungnamangna honaminasi aikoi pungnamaki wakhalda nupi singbu awang mathakta pukatke haiba wakhalon khaminaba mathau tai nupi oibisingnasu aki hangoi pungnamak thadokna isata leiba haithoi singthoibising miyamda utoktuna chokhatpa kunai ama semada thawgang lominasi asumna phongdorakli ngasi miyamna blood donation toriba asina awana taraba igi mathau tabasinda chauna kana pigadoribani piriba i asina punsi kya kanba ngamlagani donor singnasu aina piriba i asina kanagumba amagi punsi kanba ngamlagani haibagi sautukchaba legadabani matamdu khaktada ekhoi punna thong manan chakotpa porpa ngamgani asumna phongdorakli video si pawdamada soikiram kiba wa suma pigani channel si bunuk sibiduna share amadi subscribe to bibi damo haini tan thalpa khondok sari amadi makha tanamyam gi seba tawba ngamba ojege